Manipur optional ki Meitei ki Moreh bi ipausung me amna thamjani hanbada panam pausi ri ki lokusaraga drone bombing de siena basung phaduna serak pi gani minister Imphal West district ki Kangsup Singkhong da leiba manga suba Manipur Rifles MR camp drone bombing sa thaduna attack sa takiba thawong minister nong thoma beren akan mamong yaning da ba phongdokhiba ga loinana thawdo sugi matangna police na thijinbagi thabak sa thari sena basing soitana ma ki serak pi gani akre se minister na Paumising the high, how keep a takara the Manipur the violence ki thought what hokra hantaravani. Marakshi the Tasiki Taraga Marikin Midang Pumapanga Makairam Tavada, Kangpopi district and Nalaiba Impal West district Manungsan Bakang Subsing Kongda, temporary oina hang liba manga super Manipur rifles kemda, Hoki militani sing never singna, drone says in a bomb ani, Kemasiki Manung the Liba, bunker manak the Pokai Kiva Taudo level Tivani. MRG Camp drone bombing sa tharaki pa thong lengang na haksin lawi thawdo asigi matang na police na thigat pigi akan mathawak sa thari sena basing logi sab saba serak phangan gani haina se minister na phongdoki thawdo asigi matang na police na thijinduna drone bombing sa thaduna pokhayan kiba dugi maset makai sing khomjinduna analysis tawbigi thawak sa thari loinana lamsang police na thawdo asigi matang na case ma lakhotpaga loinana attack asi kanana sa thabano haiba chapchana khangdokna bigi thijinbigi thawak sa thari bani Ningsing bayay, mamang say English singani ka kunga marigi September amada Imphal West District ki manung sa nalayba kautrukta drone bombing sa takraba matung handa kiyasin aniraksubo oina sa tarakiba etekni. Amarumdana, atubo matamda wakal taminagadabani KCPI langthabal da layba laysang them koba singa apokpa L ibobi amasung apok PL apabi haidiba miyesi atubo matamda KCPI MC unification laktun wokal tamina drabadi mak pu lup asina ngakpi bangam lo heri lup asigi PRO singkai nganmna thadorok pasiolamada ko ba haidiba miyesina mak ki pukmina ba manaw nupagi nupi laisang them ongbi kanan haidiba miye ani asina nupi khunai amadi nupa khunai bu thawoidana makhoi anina mapi thongdana video call tawbagi video record lup asina phangmudagi case asi thejinduna nupi victim oiriba kanandigi asingbu wapam Pumba Kang Mangamle, Maramasina Nupi Kunai Butaway Usitava Madi Ikai Kumnadava, Laisang Tem Koba, Atupumatamda, Lup Asida Laktun Wakal Taminadrabadi, Lupna, Mahakpu, Ngakpi Bangamloyana, section Wapam Tamnakli, Amarumdana. The Hill Tribal Council Nahizabana, Tolakpu notification Katang Mam Tendak Share Tawzagi. Makoina Toglibu notice as inform Tauri Matudi, all government and private school, Moreh town the Livasingda. Manipuri Meitei make subjects in a school syllabus the gi harib academic year 2025-26 the gi hauna Moreh town the ladiva all government and private schools sing the drop tawda bani haina pali satra sing the taught useful oiba loina hausiki oiriba current political conflict asida considering tawduna indigenous Kuki Zo people gi culture sing amasum sentiments sing respect tawda bani haina pali satra sing nas maru oiba subjects sing haibidi Hindi English Mizo Thadau Mar Zau Maring Anal Baifai Paite Gangti Natragana Atopa ML subjects oina Laugadabani Heva Wapam Department of Education Hill Tribal Council Moreh India Haina Tholakpa notification Sida Pali Masinumida Waram Fong Kiba Tuan Manipuri Sipong Sing Amasum Tokiba Taudo Tok Sing the Gimaru be Epoxing Miam the Tamzagi Hanmada Lamdam Siginas in the government Zob Kaktan Tanabagi Mot Ishai Shagi Akang Bahivasing Season Aduna Honabagi Tangai for the late minister. Isterasi the Lady Banahas in the Tuan be Hiram Kiada Hana Hotna reversing a city here and Hotnaning Manipur State Guarantee Scheme Gimakada Hauzulupa crore songa sesinadana bank the tadun lady and minister and berena fongtokre. Wapamasingasi Department of Trade, Commerce and Industries Government of Manipur na silangduna Palace Compound the Labor City Convention Center na pangtokiba micro small and medium enterprises the khudong saba kya pi bidanatana India gi North Eastern thangwa states singi infrastructure scheme development amadi economy growth singda komang sakshinawa ki panamda RAM and Unati 2024 scheme gi matang na nomi goeba state levels workshop amagi thoramda phongtokibane Power Forest and Environment Minister TS Bisorjit CAF and PD Minister L Susindro PWD amadi Yes Minister Govidas Kwanthauzam Social Welfare Minister Haikam Dingo Transport Minister Kasim Basum Chief Secretary Prasanta Kumar IAS
Principal Secretary Arun Kumar IAS amadi atai Minister MLA kyan athoiba mithunglen oiduna pangtokhiba thoram aduda lamdam asigi MSE gi makhada business toriba kya saruk yakhiba thoram aduda Minister Birena makha taraduna hai state asida BJP lenga klakpadi lepalaitana pekhalakpiba sokka thorang singi manungsana startup scheme hawdokibadigi hauna tuan bihiram kya da mai pakraba entrepreneur kya na naha kya thabak piduna scheme asigi kana pa phanglabasu makhata na hariba scheme asigi makhada lupa crore songarom bank ta taduna lairi asi mafam sana sijna na ba hona ba kanbana hasing sangi lamdam sigi na hasing government job khaktang ta na bigi mut isai sagi akhangba ahiba sing sijna duna hona bigi tangai fadaba lai hai kiamadi Rough and Unati scheme asiki makhada lupa crore ahunga lakh kunthra masu Manipur state ki share oiduna MSME amadi industrial gi thabak thoram kaya da hanadagi hena khumang soksina sangsinduna state asigi mingsat hena purakpa ngamlagan hena su phungtokhi amaromdana phaduna pukhiba MD Nawaz Thabal District Hospital sina pukhalakre MD Nawaz misi de AT ga karigumba hiram amata mari leinadi arambai tengol hangang police station ki manung sana leiba kairang mayai lekai digi MD Nawaz sai kuntragom apokpa MD Nehruddin koba miyema arambai tengol AT member ni singnaba masagi mayumdagi faduna pukraba matung ngarang Thabal District Hospital sina pukhalakre haina Manipur police ki sirola man haidi Manipur police ki PRO na thadorakpa sirola man hai Thaudo aduga mari lainana Manipur police na misi edu siena bani haiba AT gi mihut tarukpu police na phare hari pharaba miyoi singa duna sagol sem singkhai nganba singa sei kunga manga singa kham sana tomba singa sei taraga mapan sapam somorje singa sei kunthra gani thoi maibam boken je sei kunga mari athopam jivan singa sei kunthra singa kham mani singa sei nifuga mathoini hari dakala marom arambai tingol gi mi sejina duna drug saba miyoi phadok phajin tawbada miyoi ama lekhidaba du AT ga kariguma hiram amataga mari lainadi AT unit 2 andro branch ki ming sejina duna miyoi khrana satakhiba thabangni thaudo dur sienaba AT gi ming sejina ramba miyoi sing AT na pharaba matungda police ta loge ba thabak lokhonaba police ta sinakhibani Kartak ta pangthokadaba Global Theatre Festival saruk yarunaba Pham gi miyoi kungi marina saba group among asi Imphal thadokre Katak pangthokadaba kunga tare suba all India multi-language drama dance vocal mono eki competition ama oiriba Global Theatre Festival saruk yarunaba Film Academy Manipur Pham gi miyoi kunga marina saba group among asi Imphal thadokre theater movement katak Orishan Sinduna ngarang digi hauraga tha sigi kungamati fabu sathakadaba Global Theatre Festival aduda Film Academy Manipur gi oina one act play liklu solo folk dance solo classical dance doi classical dance folk group dance amadi trio classical dance haidiba item singa si competition adu sargyagani Film Academy Manipur gi managing director KS Ranjitna Film Academy Manipur National Festival sing saruk yaduna lakpagi manungsana handak sahi gi su kunga tere subu All India Multi-Language Festival ama oiriba Global Theatre Festival sida saruk yabane ki saknairaba artist sing Ima Indu Lalitabi S Mangol Zau yauna artist kyana folk play leklu saruk yagani hongchara dugi matangda phamge Advisor S Mongol Zauna hakibada Film Academy Manipur ngasi phawbada artist kya puthokuna lakli makhata na puthokna bohonari masigi manungsana art form asita pamjabana ha kya takpi tambiri matam gi phamna puthokpa production singda yahonduna makhogi talent sing uthokna bigi mapham ama supiri masidana tana national gi thakta pangthokpa festival singda saruk yahanduna makhogi haithoi singthoiba kya uthokna bigi mapham ama supiri Global Theatre Festival sida folk drama ama oina competition item tareta saruk yagani art pu pamjaba singi gateway ama sembani haina mahna makhata khiensu pausna makhata na phungdurakli atopa pawmana Mixed Martial Art Authority of Manipur ni sindun annual body meeting kam reception program pangthokre mifam gi thoram aduda Estakers Flight Studio gi fighter singi pung thogat poina association sigi president singanbam Okendro Meitei Secretary General Salam Lemba Meitei special invitees oina ningthem Kori Mayum Sanahenba Meitei amadi
Nirmala Kumana Sarugyaki. Mifamasiga Mari Lane Association Sidiki Toki Sanari Simu Puning Togat Poina, Track Suite, Bottle Sucker, Certification amadi MMA gi official members in the Suyen Toki. Mifamadura Handaki Sakiva Concert Kamari Lane Mixed Martial Art ki Bambamna Wapam Kiamas Fondoki. Amaromdan Amukogi Kuntragani Turak Super Foundation Digi Mangoina Mapam Kiada Free Eye Camp Pangtolagani. February ki tang taragani tu de pangtokadaba All Manipur United Clubs Organization Amukogi Kuntragani tu Super Foundation Degi Mangoina. Amuko na Yaim Eye Hospital Kagem Pali Pankha Huidrom Leka Amadi Tuan local club Maira Pai Visinga Kusam Naraga Manipur gi Mapam Kiada Free Eye Camp Kam Distribution of Spectacles Lemna Mitlayengba Lemna Hida Amadi Anogen Topi Thorom Makasa Thari Ngasi Imphal West District ki Wango AC ki Samuro Kaitilda Energetic Youth Development Organization EIDO Samuro Kaitil Amadi Samuro Kaitil Maira Loko Samnaraga Anirak Suboina Free Eye Camp Kam Distribution of Spectacles ki program pangtokre Ngasi ki Thoramasida Amuko gi President Phairoism Nandoluwa Vice President MM Thambau Secretary Finance Momosa Takelama Assistant Organization Secretary Lokuma Sasamamadi Executive Member Maibam Premzit Elias Thabi Saruyaki Tauramaduga Mari Lane Amukogi President Phairoism Nando Luwang Fongdokibda Amukogi Foundation Tegi Mangoina Miam Gweba Tabak Matang Pangtokigani Free Eye Camps Makatana Manipur gi tuan Mapam Sing the Pangtoktuna Lemna Anogen Tokigani Lemna Mit Layang Basida Ngaudong Cataract Labor Yoron Vadi Makoibu Operation Tawuda Amuko Amadi Yaima Eye Hospital na Pambia Bamating Supanga Doribani Equi Miam na Sang Naina Mit Sekap Tauba Madi Laying Topigi Hainabisi Karawali Maramduna Manipura Mit Sokpigi Sang Yam Hingalakli Maruina Sahi Yam Silaglava Ahalsingna Sahi gi Matungina Mit Soksilabasu Mit Sekap Tauduna Laying Bigi Sang Yamna Satina Namely Ahal Singi Imung Manungi Masama Susingasu Makogi Ahal Singbu Mit Laying Topigi Hainabisu Ida Latri have a wapam Tamki Haine Hainasu Paus the Makatana Fondorakli